Security Force ke apunba team amana Bishnupur Amadi Churachandpur district ke Lonnaba Mapham da leiba Samuchep Lok ngasi ayuk thiba humbagi thabak chathabada bom Yaona Yamlaba khutsu Khutlai kayamarum phagatpa ngamkhre hiram asiga mari lainana police tagi phangba paw mana hai Khutlai paiba miyoi sing sathok sasin tawbagi akaknaba paw ma phangbadagi Bishnupur district ki SP KSS Rabi Kumar gi mityeng makhada Nambol police Loktak police district asigi commando manga suba Sikh regiment amadi 18 suba Sam rifles ki apunba team amana ngasi ayuk pung 3:30 taba duaida Bishnupur Amadi Churachandpur district ki Lonnaba Mapham da leiba Samuchep Lok thiba humbagi thabak chathaki maduda magazine yawa SLR rifle ani SBBL gun ama improvised mortar ani number 36 HE hand grenade mari magazine yauna local mat 9mm pistol ani local mat explosive cell mari local mat mortar cell ani tear smoke cell ama tear smoke grenade ama stun cell ama 7.62 mm gi SLR nongmai gi maru manga 0.303 mm gi kapa yariba maru ama 12 bore live cartridge kuntra 7.62 mm gi SLR rifle gi empty case kuntra mathoi 0.303 mm gi empty case taruk 5.56 mm gi insas rifle gi empty case kunithoi 12 bore gi empty case taret BP helmet ani amadi akaiba phone ama phagatpa ngamkhi phagat khulai sing adu makha taba logi oiba thabak laukhatnaba loktak police station da sinakre haina paw sina makha tari